Hello guys, welcome back to my channel. So, ngasi aigi video ama semjage na tawbani ko hadi video se ai kamaina college chali hadi ngasi se exam ni ko exam thabasu tudagi kamaina college chali adugi hadi topic to semjabani ba ko do yeminar si miyam kamaina chali habado. Guys, se khoi khun ni ko se khoi khun lai ra dudagi sondana ai chatli lambi do solar stay talani talaga dum ai college na yoraga dagi college to jawrani do yung halage miyam so guys si sunai yore ko sanda sunai point to le hore sonda so other point le ra dagi koi college road sina somna sa toini ai vlog tattana yeng bibami oiragadi asi lambin si uramani ai vlog amada utkrabani test da koi imanabam sulai ma ektiwa thara la me do chat khare se chalani huzi dagi sida asi sunai ball field si sunai football field sila re ko si sunai football field ni yengo phazare football field lai re ko adudagi si road sida adum chalaga khoigi college to phangdoni ko tap tap minar si se sida football field si sound lai re ko se football field lai re sound na la yaw re no guys ai hu chat chari ko do chat bado yang halage hadi se college lambi ni ado mi se oda hadi ngak na yeng lai hadi khara sokoi re ba ko mo isem ai se ka duing ga haido khoi sunai sidadi ayam bana vlogger do yam din ko adugi moi oda ngak na yeng lai re sida lambi lai re khoi gi college lambi asisina khoi college ki opposite ki college ama atopam lai ba ko khoi college ki opposite ta dudagi sonda lai aduduna khoi college ada ufang ba ko do khoi college lai re asi road sida dum chalaga government ki college amakhak lai du maming palaga di MCD college ko to university guys college da re ko huzi do ai college da re do camera se hadi mobile person basi khoi college ta sing na yade guys si college maning lai re sida kano coaching center ni basunai gi sida lai coaching center koi college lai re guys sida exam thanari ko moi exam sida exam thanari sida CC camera da ure guys nusha mangal sina kaim da ungam de ko do exam di loire huji khoi exam loire ga thore exam do aina loina thorak pa matam do haidi khar thing ko thengbani na mi ayama su loina chatnarame adudugi phajana blog se ulak pangam de ko haidi pre final akhui dawi ba ko do ngasina roi ba oye ado adugi nungai bra pharambra hangada su hangaga ulak kada badusu ulak pangam dre haidi moi leiram dre amana loi khara amana exam thana huri ko adugi phajana ulak pangam dre so guys ngasi oina agi video se matang asi solution jirage myam nu shibiduna like share subscribe to biramo hadi kamaina ai college tali chatte ki maramda semjaba vlog ni ba ko ngasi gi se ko do ngasi gi oina ai video se matang solution jirage myam